United States के State Depatment phongba kumja English ngani shubna kulhumdagi country reports on human rights practices India da Manipur da Chathariba Meeoibagi Hak Khongoinaba minority sing da Chathariba minai media gi ning tamba amasong freedom of speech khongoinaba of terrorism amasong kanglon kaina mi hatpane chingba kaya gi matang pali haide US के Secretary of State Antony Blinken na release document report ado ABP News na amuk phongtok latuna hai Manipur da hojik tholi ba irang asina maram oiraga thengkhang kaya da Meeoibagi Hak Khongoinabagi thodok kaya ama thokle irang asigi matang da Prime Minister Narendra Modi wafam United Nations na lawriba thogang amadi irang asi loshina ba hodabada India lenga na lawriba khongthang singi matang da su report asina mayek sengna pale report asina hai media report ki matung ina mamang chahi kumja English ngani shubna kulhumdagi me ahumdagi November 10 ga manga fawgi manungda irang asida yamdrabada miyoi chamga hufutara manga rom lekhidre amadi miyoi lising humfu rom na lanjena duna leide irang asida tongan activist sing amasung journalist sing na piba report matung ina khud thokna ba amasung ref tawkhibagi report kaya leide masigi mathaktai yom business establishment amadi license kaya mangtahan ke masigi pakum oina laingakna tongan ba security forcing deploy tawbada natana numit khudingi curfew thambada natana internet service ke athingba fawba thamke report asina makatana hai Narendra Modi na luching balengak asina irang asi lakshinaba honabada maithi da haina Supreme Court of India na criticize tawrki balekre media na hangba wahang amada Minister of External Affairs na piba pakumgi matang da palladuna report asina hai irang asigi matang da European Parliament da fawba khanaki balekre United Nations ke maike dagi so kumja English ngani shumna kulhumdoi gi September mari da India lengak ta irang asi loshin hanaba khongthang sing lokanaba amade thizinaba khangan ki basu lekre irang asina sokhalaba furuk ke miyam local human rights organizations sing amade minority political parties sing irang asi loshin bada center da dakshin ki ban lekre haina so report asina pale